Akasvani Imphal Moirangthem Ibehaibi pau pajari ahanbada maru oiba pau National Highway 30.10 Security Force ki apunba kangbu amana ngak chenduna petroleum product yauna atai pochai thana yauraba gari cham 35 Imphal tamna purakre Pradhan Mantri Narendra Modi na ngasi Gujarat lupa koti lising mga saniparonggi sakot thaurangi project kharana sangagani aduga kharana jatra hungani Chhattisgarh Vidhan Sabha Mikhalgi ani suba tangkak amasung Madhya Pradesh Vidhan Sabha Mikhalgi mirepse pisinbagi matang ngasi loragani amasung Andhra Pradesh ki Vijayanagaram jila da railgari ani thengainabada miyoi 18 sire yankhairomna aso apan nangle Indian Railway gi akhanaba railgari amana ngasi ayuk pung 3:30 Jiribam Railway Station dagi tiloksing halaba railgari gi daba ani khongsang railway da pusilakre Amaramda National Highway 30 su CRPF ki Chamakun suba battalion amadi 38 suba Assam Rifles ki apunba kangbu amana ngak chenduna petroleum product yauna atai pochai thanna yauraba gari Cham 35 Imphal tamna purakre gari sing adugi manungda LPG puba gari 15 petrol amasung diesel puba gari 35 FCI ki polam sing puba gari 12 har puba gari 30 amadi atai nomada tangai phadana sangraba yadraba polam sing puba gari 34 yauri District Administration Tamenglongna driving license helmet vehicle registration certificate amasung vehicle speedna chingba yangsinba horagani hairi Tamenglonggi Deputy Commissioner na thokpa cherol amagi matung inna hairi ba section thorangsing asi Motor Vehicles Act 1975 gi makhada paikhat kadabani amasung niyom asibu indabasing ain gi matung inna matik saba thabuk lokatkani hairi ba thorang asi mathang thagi humdagi chatnaba hogani thorang asi lambida thokpa khudong thibasingdagi ngak thoknaba paikhatlakpani Pradhan Mantri Narendra Modi numit niki khongchat ngasi Gujarat thongkhre mahakna mafam aduda hek thongbaga ambaji laisangda lai khurungkhre mahake khongchat asida mayesna da paikhatliba lupa koti lising manga sani panlongi sakhot thaurangi project sing kharana sangagani aduga kharana jatra hungani Pradhan Mantri ngasi mayesna da hogdokadaba project sing asigi manungda lampi thong thaknabe ising amadi lau singuga mari lenaba project kaya yauri project sing asina Gujarat ki manung chana leba jila tarita khodong chaba kaya piragani hairi Pradhan Mantri na hayang Statue of Unity da pangthokadoriba National Unity Day gi thoramda su saruk yagani amasung Itanagar da lamkoiba singda khodong chaba pinaba saba mafam singchu sangagani tungda Shri Modi na Aram 5.0 da officer training singi mapudani pan suba common foundation course da wangangani Madhya Pradesh Vidhan Sabha Mikhalgi mirepse pisinbagi matam ngasi loragani Madhya Pradesh ki Vidhan Sabha seat chani 30 gi scrutiny hayang pangthokani mirepse loktokpagi aroiba numit mathang thagi ani dani haujik phawbada mirep lising ama sanga nipuna makhoigi mirepse sing pisinarakre Vote mathang thagi tarate ta pangthokani amadi December 3 da vote masing thigani Chhattisgarh Vidhan Sabha Mikhalgi ani suba tangkak ki mirepse pisinbasu ngasi loiragani tangkak asida Vidhan Sabha seat humudragi scrutiny su hayang pangthoklagani tangkak asigi mikhal su mathang thagi tarate ta pangthokani Chhattisgarh Vidhan Sabha Mikhalgi ahanba tangkakta Vidhan Sabha Kendra kunda mikhal pangthokadoriba asigidama vote khombagi thabak kankhanarakli BJP ki President JP Nadda ngarang Dongar Ghar amasung Pandaria Vidhan Sabha Kendra pangthokpa Mikhalgi meeting singda wangangki thauram maduda mahang hai lisingani ahumdagi lisingani 19 phawbagi sahi 15 asida BJP na Rajya sibu tongan bihirum kya da sakhotpa purakpa ngamle Seat chani leba Rajasthan Vidhan Sabha Mikhalgi election notification ngasi thoklagani amasung mirepche pisinba ngasi dagi hauragani mirepche pisinbagi aroiba numina mathang thagi tarukni Mathang namita scrutiny pangthokani mirepse lokthokpagi aroiba numina mathang thagi mapani marak asida Congress BJP amasung atai dol singna makhoigi mirepsingi ming lepthoknaba hotnari BJP yoina seat chama kunmani da mirep oigadaba singi ming lakthokre Congress na seat 35 gi mirepsung lakthokre tabiriba pawasya kasbani Imphal dagini Andhra Pradesh ki Vijayanagaram jila da railgari ani thangainabada miyoi 18 sire yankhairomna sopan nangle thokdok adu ngarang numidang wairam thokibani East Coast Railway gi makok thongbo official aman hai palasagi mi puba railgari asina
Rayagadaagi mi puba rail garida maninglomdagi thomjinbadagi laibak thiba thodok adu thokibani thodok asia sopan nanglaba miyosing adu Visakhapatnam amadi Vijayanagarami hospital singda pukatuna laikanari Kendagi railway mantri Asni Vaishnav hai hauji mi kanbagi thabak sathari thodok aduda laikhidaba miyosingi imung manungsingda lupa lakh tara tara aduga ka hena soklabasingda lupa lakh ani lising yankai aduga khara sokpadana lupa lising yankai piragani haina laktokre thodok aduga mari leinana Pradhan Mantri Narendra Modi na nungaitaba phongtokpaga loinana asokpa miyosing athuba matamda phagalakpa oirasunu haiki Pradhan Mantri na Prime Minister National Relief Fundagi Laikhidraba miyosingi imung manungda lupa lakh ani ani amasung asokpa miyosingdana lupa lising yankai kheti puron oina piragani haina laktokre Meri Mati Mera Desh ke aroiba thoramda saruk yanabagidama laibak asigi raja kuntra taruk amasung ginen territory singi delegate sing Delhi da thungkhre culture mantraloin hai musing asi tongan ba satok chachin ge pambai sing khudam oina dedicated train bus sing sisinaduna kartabya patangasi amasung hayeng pangthokadaba thoram asida saruk yaba lakhibani mantraloin hai Meri Mati Mera Desh ka mari lenaba thoram ngasi namit chupa pangthokani Masiga loinana raja kuntra taruk amadi union territory singi miyutsingna saruk yadna phije leiteng kaya loinana Amit Kalas Jatra thaurangi loisilakpada khongchat amasu satkani Pradhan Mantri Narendra Modi na hari Bharat na hiram khudingmuta chakhotpagi maikaida sangsilaktuna nahasingda anauba thabak kaya piba ngamle Pradhan Mantri na hai leibak ama chakhotpagi lambida purakpa haibasida nahasingbu thabak tawbagi khudong chaba kaya piba sisu yamna maru oi Pradhan Mantri na hokiba thangja numita nauna thabak khallaba miyosingda appointment letter lising yang khairom video conferencing ki khotangda yenthoki Shri Modi na hai traditional job sector singbo mapangkal kangkhal hanabagi dama rajya sarkar na thabak kya paikhati loinana atop sector sing khudam oina renewable energy space automation amasung defense expert ki Hiram Singh dasu anoba thabak kaya piba ngamnaba hotnari Mapan Thauram Mantri Dr. S. Joy Shankar Namit Marinigi Portugal amasung Italy khongset hayeng dagi hauragani Joy Shankar na Portugal da hayeng amasung hangchit laigani Mapan Thauram Mantraloina thadorakpa serol aman hai Sri Joy Shankar gi Portugal khongset manungda mahaka phammanaba jaugom Krabin hoga laibak anigi marakta tongan bihiram kya da lenariba marigi matangda wari sanagani Tungda Sri Joy Shankar na mathang thagi ani amasung ahumda Italy da chatkani mahaki khongchat manungda leibak adugi makok thongba lusingba kaya gasu unagani mahakna Senate ki External Affairs and Defense Commission European Union Affairs Commission amasung India Italy Parliamentary Friendship Group ki apunba mifamdasu wa ngangani ICC Cricket World Cup ki match amada ngasi Sri Lanka ga Afghanistan ga Pune gi Maharashtra Cricket Association Stadium da sanaragani match ngasi nungthel pung ani dagi haugani ngarang Lucknow gi Ekna Stadium da sanakiba match amada Bharat na Indian Burdan chamada maithiba piki Goa da chathariba kontrata de suba National Games da tongan ba masana singi jangdamnaba chathari weightlifting table tennis pancake silat Artistic gymnastic na singba masana singi sangdamnaba hauju pangthokli masana kharagidi loisinkhre nupigi kilogram marputari ke kanglukki weightlifting da Uttar Pradesh ki Punima Pandey na punna kilogram sani kuni thoi thangatuna sanagi takaman laukhre nupagi kilogram chama mapan gi kanglupta Services Sports Control Board ki Bipan Kumar na kilogram chahum nipuni pan thangatuna sanagi takaman phangkhe aroibada maruiba pau amo National Highway kuntra tareta security force ki apunba kangbu amana ngak sendana petroleum product yauna atai pochai thana yauraba gari cham humphumanga Imphal tamna purakre Pradhan Mantri Narendra Modi na ngasi Gujarat lupa koti lising manga sani pandongi sakot thaurangi project sing kharana sanghagani aduga kharana jata hungani Chhattisgarh Vidhan Sabha Mikhalgi ani suba tangkak amasung Madhya Pradesh Vidhan Sabha Mikhalgi mirep se pisinbagi matam asi loiragani amasung Andhra Pradesh ki Vizianagaram jila da relgani ani thengaina bada miyoi Tamathoi sire yang khairom na sopan nangle pauloi jare